Lamdam Asigi Yelhou Phurup Kannaba Hotnabada Mitop Khandokpa Mathou Tai Haina campaign for just and fair delimitation ki CONVENOR JEETENDRA NINGOMBA PHONGDORAKLI manipur lengang senduna state asida September amadagi pangthokani haina thorangliba yungkok thibagi thabagasi matam khara state asigi oriba film masina yekthopinaba mari leinaba singda JFD na taksinduna laklabasu lengang asina tabidana census tawnaba thorangliba sida miyamna lawgadaba thongdang singi matangda Charangpat Lakshmi Bazada Pangthokiba Mifamga Mari Lenina Phongdokibani Convener JEETENDRA NINGOMBA Makha Tarduna Manipur Haukiba Chahi Lising Aniga Kunga Humdegi May Ahumdegi Hauduna Ngasi Fawa Lamdam Asigi Thokliba Irang Asina Miyoi Lak Kayamayom Mayum Makai Thadukna Relief Camp Singda Changja from Lauduna Lighting Cherekasida Census Pangthokpa Haibasi Miyambu Singnabani Niyom chumna census pangthokpa ngamnaroi khangnaba lainga asina census tawnaba thorangliba asi lamdam asida mahusadagi khundali taduna leminaraklaba Yelhou Phurup Kannaba Hotnabada honarakpa aronba thoshinamani maram aduna state asidagi mitop khandokchungai mamangda census tawbagi thabak chathaba yaroi kariguma manipur miyamna pamleba thabak asigi wangbada lainga asina namduna census tawrakpa tarabadi maduda thorakadaba afafatagi takchak pumba lainga asina pugadabani hainasu laingakta cheksin warol thamlakli campaign for just and fair delimitation kan hono badigi matam khala di thedo khare al citizen nama uhem thibu ya bagi posuk amakal lere aduna hari ba mikok thi wase thi de nanama bi damakta library ba leka state library ba mayam sing akoi punna khona minar ka government of india gi mana kongjona adu hojik leriba government party riba adu gumba bcb gi government sige mage ja koi punna mikok thi ba yaroi mikok thi ringi mamangda mitop hana khandok khanji haiba kholok se punna longni si haiduna madugi bokjol puibala sebani aduna hairi basida ekoina kari gi dam mikok thi de beno mikok thi ba hause kari no ngasi ekoi manipur da mitop yam hajila kare hajila gi mayam siduna kari kari tawi haibir sid mayam sidu yamna sangna hajani mani adubu lina gi mafam oi benina madugi khudum sabdu lijidre isamna yaksamna hajila bada ekoi campaign for just and fair delimitation na makai khudin chacha bumtanga lebir mi ba lekai digi maina paibi ima ibe silina unna campaign for just and fair delimitation na haija buku mujhe tar botunga support to vire aduna ngasisu akhoi ji sarangpat Lakshmi Bazar yakoi be lebir ba ima ibe mayam singsina akhoi manipur da mito khandok ringagi mamangda akhoi census ko yaro ese punna lawne na bagi adugma khongjang ma hayim loktor buk matanda lekai sida lebiri bo mayam singu sazu pinabiu adum adugi kamuju yahun biu koi ima le ba giram nam kanmada adum gisu thana puthokor ga ido chik tong ngam ni e adudu upiu habudu ai hajage aroi boda ai miyam punna lawne na ba koi kholo tang lawjage